Hi ma'am, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯊꯣꯛꯄ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯅ ꯚꯣꯠ ꯈꯣꯝꯃꯛꯏꯕꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯝꯇ ꯌꯦꯡꯁꯤ Ma'am, hꯧꯖꯤꯛꯁꯦ Miss Universe India ꯒꯤ Best Costume ꯒꯤ ꯚꯣꯠ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯗꯤ ꯀꯝꯄꯅꯤꯒꯤ ꯃꯌꯥꯝ ꯀꯟꯅ ꯁꯦꯌꯔ ꯇꯧꯔꯤ ꯀꯃꯦꯟ ꯇꯧꯔꯤ ꯂꯥꯏꯛ ꯇꯧꯋꯤ ꯑꯗꯣ ꯁꯦꯌꯔ ꯇꯧꯔꯒꯅ ꯍꯦꯟꯅ 2 points ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕꯗꯤ ꯈꯪꯉꯝꯃꯅꯦꯕ ꯑꯗꯣ ꯑꯅꯝꯕꯅ ꯃꯌꯥꯝꯅ ꯁ꯭ꯇꯣꯔꯤꯗ ꯀꯩꯗ ꯊꯝꯅꯩꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯔꯝꯃꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯒꯗꯕ ꯄꯦꯖ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯒ꯭ꯂꯥꯃꯔ ꯁꯨꯄꯔ ꯃꯣꯗꯦꯜ ꯏꯟꯗꯤꯌꯥꯒ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯏꯟꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯒꯤ ꯄꯦꯖ ꯑꯅꯤꯁꯦ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯔꯒ ꯚꯣꯠ ꯌꯥꯝ ꯈꯣꯝꯃꯤꯁꯦ ꯀꯥꯎꯟ ꯇꯧꯕꯤꯔꯛꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯦꯖ ꯑꯅꯤꯁꯤꯁꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯦꯞꯇꯕꯤꯗ ꯇꯧꯁꯦꯕꯀꯣ ꯑꯗꯣ ꯁꯞꯄꯣꯔꯠ ꯌꯥꯝ ꯊꯤꯅ ꯃꯌꯥꯝꯗꯒꯤ ꯎꯔꯦ ꯑꯗꯣ ꯈꯔ ꯍꯦꯟꯅꯁꯨ ꯇꯧꯗꯕ ꯈꯔ ꯍꯦꯟꯅꯒ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯍꯧꯁꯦꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯝꯖꯔꯕꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇꯧꯁꯦꯕꯀꯣ ꯁꯤꯌꯔ ꯇꯧꯕ ꯀꯥꯟꯗ ꯄꯣꯏꯟ 2 ꯍꯥꯏꯕꯅꯦꯕ ꯄꯣꯏꯟ 2 ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯐꯪꯅꯕ ꯍꯣꯠꯅꯕꯁꯦ ꯅꯝꯐꯨꯗ ꯃꯅꯤꯄꯨꯔꯅ ꯃꯥꯏ ꯄꯥꯛꯍꯧꯅꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯚꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯍꯧꯅꯕ ꯃꯥꯅ ꯍꯥꯏꯕ ꯄꯦꯖ 2, 3ꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯐꯣꯂꯣ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯣꯏ ꯁꯤꯌꯔ ꯇꯧꯕꯤꯌꯣꯕ ꯁꯤꯌꯔ ꯇꯧꯕꯗ ꯄꯣꯏꯟ 2ꯅꯦꯕ 2ꯁꯦ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯂꯧꯅꯕ ꯍꯣꯠꯅꯍꯧꯁꯦꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯈꯪꯅꯕ